Miyoybagi punsi ipakta tauba konggolgumbani. Ngaihak asumna tauramaga magi sumatam loiraduna muchakhibani mathannata. Hinglingay punsi matek kharasida kalak yengthi yauda nungsi chanana hingminnabasibu wabrani. Amukasu haigeda ngasi nagna huran chinthi tauriba ngammi haiduna paisiliba migi maral mayamdo. Hayeng nanggi aroiba matamna lakpada madu pumnamakto puduna chatpa yagadra. Yaroida. Yaichenba henthoi bu khazik konsinbirai aduga makhutuna makhajai anida tariba mapidu taithokbiduna anikpa khonjelda themjinbirai. Chan kapkano se dada wahai geba seba kapkano ba. Henthoi yaichenbada tatu yengjarai mapi sinthabadi lepte. Dai aisenba sidaba kamaina kapoidoino. Ekoi tato no yam nungsiye. Mana sumasan ay padi yam nungsijabane. Taton dai aisenba la ela o. Halaku o. Dai aisenba nang natholok pa khudingi dama lang baga noy ahum ekoi da saga dum sana bado. Dama lang basu sakre. Sidagi ni sana roy ko. Yaichenba milu anida panduna lairiba pirangdo ingagi akanba nongjugum jara sintharai. Chan noi taton kashu toroye ma soidana ekoigi raktamuk lakhiniye. Yaichenba su aduk themjinbibagi wani chinglen karam tauri haina mathanta hangjari paukhum phangdraba wahangni yaichenba pakchawda mu ansilaktuna. Baba angam mathok singnadi kari hairige mafam aduda changba sungam ngamdre hairabra. Ibungo moigi wasi to asida hauji asiba mari lokthokpa ngamdana leisida yaubra hana yengkini yaudragana amuk thikini sini moigi wa haibu ichado hingamgani haiba thajadre da ipadi. Baba yam ka hina su khanjin birunuda ado matamduda maga loina kibasi malangba mathandara kana punki haibadi baba hoi khangaudrabara ado ma phone di tawraktro. Tawrakte akoina tawbudasu ring di chatli adubu paibadi paikhalakte sidane ipana chingnaribase hangnagadabasu ekoi swaidagi moi mari khaktani sakribado adubu moi mari mak amta halakidre. Yaichenbada amuk makha taraktuna. Haisinadi leikidrabasingsi masak maming khangbadi natrine ado drone camera da uba khaktaneba. Mane ado nahan numidang moigi party punbane haiba nupa macha amadi lame. Ado baba mana di kari hairamge. Mana hairambabu masu nomai kap tuna lambi yenga tholokpada isana soga leirambado thengnaroba jani aduda ichabu puthoknaba kanna honaringaida nomai kapsilakpadagi masu mathanda oibanina puthokpada farak taranina mi kanasu leinadaba yum amasu lehawi hai aduda changaga leiramo hairamaga masu adum tholaba jani mana budi yam kanna hairami siriba mariduda yaudena chempak piket amaga ising macha amaga su khongraugi pocket du da hapami hairame. Yaichenba wadu yam munna taraba tungda. Phare baba aisu malang bhoidang hak sanguki aduga thuna lokthokpa chatnanaba kari tawsige habadasu hangnaruki baba. Phare chalo isa lakpasina wakal khare hek chawthopagumna khalli. Hoi baba. Ibe chawbida amuk onsilaktuna. Adudi ma ai amuk chaluki aduga nei ma wakaldo yam ka hena khanjinganoba. Ado ibungo nangi marup laiti haiduna nang ai khoida lagtabadi tawkhanu ko
ꯏꯁꯥꯒꯤ ꯅꯁꯛꯁꯦ ꯎꯔꯒ ꯏꯃꯥꯅ ꯏꯆꯥ ꯂꯩꯔꯤ ꯈꯜꯂꯤꯕꯅꯤꯅꯦ ꯏꯕꯦ ꯆꯥꯎꯕꯤ ꯍꯤꯛ ꯍꯤꯛ ꯆꯤꯡꯅ ꯀꯞꯄꯛꯏ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯂꯥꯛꯑꯣꯏꯗꯣꯏꯅꯣ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯅꯤꯌꯦ ꯌꯥꯏꯆꯦꯟꯕ ꯍꯦꯟꯊꯣꯏꯗ ꯈꯖꯤꯛ ꯌꯦꯡꯂꯛꯇꯨꯅ ꯆꯟ ꯗꯗꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯣꯏ ꯇꯥꯇꯣ ꯂꯧꯊꯣꯛꯄ ꯆꯠꯅꯅꯕ ꯋꯥ ꯇꯥꯅꯔꯨꯈꯤꯒꯦ ꯍꯟꯇꯛ ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯀꯞꯄꯝꯕ ꯌꯥꯔꯣꯏꯀꯣ ꯍꯌꯦꯡ ꯅꯣꯏ ꯇꯥꯇꯣ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯆꯟꯁꯦ ꯃꯁꯛ ꯌꯥꯝ ꯊꯤꯖꯤꯜꯂꯝꯃꯦ ꯍꯥꯏꯅꯦꯕ ꯚꯥꯞ ꯇꯥꯔꯦꯗꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯦꯟꯊꯣꯏꯁꯅꯥ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯈꯖꯤꯛ ꯅꯣꯝꯃꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯌꯥꯏꯆꯦꯟꯕꯁꯨ ꯊꯣꯛꯈ꯭ꯔꯦ ꯌꯥꯏꯆꯦꯟꯕꯅ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯆꯥꯟꯅꯅ ꯍꯦꯛ ꯇꯅꯨꯁꯨ ꯊꯦꯡꯅꯔꯦ ꯑꯦ ꯇꯅꯨ ꯅꯪꯁꯨ ꯂꯥꯛꯏꯔꯥ ꯍꯣꯏ ꯂꯥꯛꯏꯅꯦ ꯗꯗꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯏꯅꯣ ꯑꯩꯕꯨꯗꯤ ꯉꯔꯥꯡ ꯊꯣꯛꯂꯛꯄꯅꯦ ꯑꯣ ꯑꯗꯨ ꯇꯅꯣ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯄꯥꯎ ꯇꯝꯅꯔꯒ ꯀꯞꯃꯤꯟꯅꯕꯗꯣ ꯇꯧꯒꯅꯨꯀꯣ ꯃꯥꯅ ꯀꯞꯄꯁꯨ ꯅꯪꯅ ꯈꯔ ꯊꯤꯝꯖꯤꯜꯂꯣꯕ ꯅꯠꯇ꯭ꯔꯗꯤ ꯃꯁꯥꯁꯦ ꯀꯞꯃꯟꯗꯅ ꯅꯥꯕ ꯇꯥꯔꯦꯕ ꯇꯅꯨ ꯃꯔꯛ ꯐꯠ ꯊꯠꯇꯨꯅ ꯗꯥꯌꯥꯆꯦꯟꯕ ꯑꯗꯨꯃꯗꯤ ꯑꯩ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯗꯣꯏ ꯃꯥꯟꯗ꯭ꯔꯦꯍꯦ ꯃꯔꯝꯗꯤ ꯗꯥ ꯆꯤꯡꯂꯦꯟꯗꯣ ꯑꯩꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯛꯅꯕꯅꯤ ꯌꯥꯝꯅꯁꯨ ꯐꯕꯅꯦ ꯇꯥꯇꯣꯟꯗꯣ ꯑꯗꯨꯅ ꯃꯥꯅ ꯀꯞꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯗꯨꯝ ꯃꯁꯛꯇꯣ ꯎꯕꯗ ꯀꯞꯄꯛꯑꯅꯤ ꯌꯥꯔꯔꯣꯏ ꯌꯥꯏꯆꯦꯟꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯀꯞꯀꯦꯔꯥ ꯅꯣꯛꯀꯦꯔꯥ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣ ꯑꯗꯨꯒꯅꯦ ꯇꯅꯣ ꯅꯪꯅ ꯊꯦꯝꯃꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯤꯖꯕ ꯌꯥꯕ ꯈꯔ ꯄꯤꯖꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯋꯥꯁꯤ ꯍꯥꯏꯔꯝꯃꯒ ꯌꯥꯏꯆꯦꯟꯕꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯅꯨꯁꯨ ꯌꯥꯏꯆꯦꯟꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯗꯨꯅ ꯃꯆꯤꯜꯗ ꯁꯣꯜꯍꯧꯏ ꯄꯥꯁꯨ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤꯅꯦ ꯃꯁꯛꯁꯤꯒ ꯑꯩꯅ ꯍꯥꯏꯕꯤꯔꯣꯏꯒꯦꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ ꯃꯁꯥ ꯇꯥꯗꯅ ꯀꯣꯏꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯖꯥꯠꯂꯣ ꯈꯪꯗꯦ ꯋꯥꯅꯤ ꯁꯣꯝꯗꯁꯨ ꯍꯦꯟꯊꯣꯏ ꯀꯞꯄ ꯌꯥꯕ ꯀꯞꯄꯕ ꯇꯨꯡꯗ ꯇꯨꯝꯊꯈꯤꯕ ꯃꯇꯥꯡꯅꯤ ꯇꯅꯨꯅ ꯆꯪꯂꯛꯏꯕꯗꯨ ꯎꯕꯗ ꯏꯕꯦ ꯆꯥꯎꯕꯤꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯍꯩꯃꯥ ꯇꯅꯨ ꯏꯆꯥ ꯂꯥꯛꯏꯗꯅ ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ ꯍꯣꯏ ꯏꯃꯥ ꯍꯦꯟꯊꯣꯏꯗꯤ ꯃꯥꯁꯨ ꯀꯞꯃꯟꯗꯅ ꯃꯁꯥꯗꯣ ꯋꯥꯔ ꯃꯥꯜꯂꯦ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯃꯇꯝ ꯈꯔꯗꯤ ꯅꯣꯏ ꯇꯥꯇꯣꯟꯒꯤ ꯃꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ ꯅꯃꯥꯟꯅꯕꯤꯁꯦ ꯅꯪꯒ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯗꯤ ꯋꯥꯈꯜꯁꯨ ꯈꯔ ꯐꯗꯧ ꯃꯥꯜꯂꯤꯅꯦ ꯅꯠꯇꯦ ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯆꯩꯒꯗ꯭ꯔꯣ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯆꯩꯕꯅꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯝ ꯂꯩꯔꯨꯆꯣꯅ ꯊꯥꯔꯛꯏꯅꯦ ꯍꯌꯦꯡꯕꯨꯗꯤ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯍꯧꯕꯅꯦ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯣ ꯏꯃꯥ ꯇꯥꯇꯣꯟꯗꯣ ꯆꯥꯛꯇꯤ ꯆꯥꯈꯤꯕ꯭ꯔோ ꯆꯥꯛꯄꯨꯗꯤ ꯆꯥꯈꯤꯌꯦ ꯅꯨꯃꯤꯠꯇꯣ ꯅꯪ ꯕꯕꯥꯅꯁꯨ ꯆꯠꯇꯤ ꯆꯠꯍꯟꯅꯤꯡꯈꯤꯗꯕꯅꯦ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯃꯥꯂꯪꯕꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯅꯪ ꯇꯥꯇꯣꯟꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯏꯁꯥꯁꯦ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯔꯦ ꯉꯁꯤ ꯑꯩꯅ ꯏꯆꯥꯁꯤꯡ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯤꯕꯁꯦ ꯍꯦ ꯀꯨꯀꯤ ꯁꯥ ꯅꯣꯏꯒꯤ ꯅꯃꯥꯁꯤꯡꯗꯨꯁꯨ ꯑꯩꯅ ꯆꯥꯛꯏꯕ ꯑꯁꯤꯗꯒꯤ ꯇꯥꯗꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯆꯥꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯏꯕꯦ ꯆꯥꯎꯕꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯃꯇꯧꯗꯨꯗ ꯇꯅꯨ ꯉꯁꯥꯏ ꯌꯥꯏꯆꯦꯟꯕꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯏꯃꯥ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯆꯥꯛꯁꯨ ꯑꯃꯠꯇ ꯆꯥꯔꯝꯃꯔꯣꯏ ꯇꯧꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯏꯕꯦꯝꯃ ꯏꯁꯤꯡ ꯌꯥꯎꯝ ꯑꯃ ꯐꯥꯎ ꯊꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯏꯁꯥꯁꯦ ꯏꯃꯥ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯉꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯍꯦꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏ ꯆꯪꯉꯨꯔꯣ ꯇꯟꯖꯥ ꯑꯗꯨꯗ ꯄꯛꯆꯥꯎꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯍꯥ ꯆꯪꯉꯛꯏ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯦ ꯆꯥꯎꯕꯤꯅ ꯄꯥꯈꯠꯅ ꯃꯣꯏ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯃꯥ ꯄꯨꯈꯥꯎꯗ ꯅꯨꯄꯥ ꯑꯅꯤ ꯂꯧ ꯌꯦꯡꯕ ꯆꯠꯄꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯅ ꯑꯃ ꯁꯤꯔꯦ ꯑꯃꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦꯅ ꯍꯥꯏꯅꯦ ꯑꯗꯨꯒꯤ ꯂꯩꯃꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯒꯦꯅ ꯂꯥꯛꯏꯅꯦ ꯑꯁ ꯐꯣꯟꯁꯤꯁꯨ ꯄꯨꯍꯧꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯃꯣꯏ ꯕꯕꯥ ꯂꯧꯕꯨꯛꯇꯒ ꯆꯠꯄꯤꯔꯨꯔꯅꯨ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯏꯆꯥꯒꯤ ꯃꯩꯆꯥꯎ ꯐꯥꯎ ꯀꯣꯛꯇ꯭ꯔꯤ ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ
ꯑꯁ ꯑꯝꯇ ꯄꯥꯈꯠꯈꯤꯅꯨꯁꯦ ꯅꯪꯕꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯀꯨꯀꯤ ꯇꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯂꯣꯟꯅ ꯆꯪꯉꯝꯃꯗꯤ ꯍꯥꯏ ꯍꯦꯛꯇ ꯆꯪ ꯌꯥꯄꯣꯠꯇꯦꯅꯦ ꯄꯛꯆꯥꯎ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯦꯠ ꯃꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯦ ꯋꯥꯅꯤ ꯐꯅꯗꯤ ꯌꯥꯝꯃꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯀꯥꯟꯅꯔꯒ ꯌꯦꯡꯉꯨ ꯇꯥꯗꯕꯁꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯛꯆꯥꯎ ꯑꯃꯨꯛꯀꯁꯨ ꯇꯧꯁꯤꯜꯂꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯃꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ ꯇꯥꯆꯧꯋꯥ꯫ ꯍꯥꯏ ꯅꯣꯏ ꯑꯗꯣꯝꯗ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯃꯕꯣ? ꯍꯣꯏ ꯆꯨꯝꯃꯦ ꯇꯥꯆꯧ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯀꯥꯞꯅꯔꯤꯗ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗꯒ ꯑꯃꯠꯇ ꯆꯪꯅꯗ꯭ꯔꯤꯗ꯫ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯏꯕꯦꯝꯃ ꯅꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯂꯧ ꯂꯣꯛꯄꯁꯨ ꯄꯥꯛꯅ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯑꯗꯨꯗꯤ꯫ ꯍꯣꯏ ꯉꯔꯥꯡ ꯈꯨꯗꯛꯇ CMꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯈ꯭ꯔꯦ ꯂꯧꯕꯨꯛꯇ ꯁꯦꯀꯨꯔꯤꯇꯤꯅ ꯉꯥꯛꯑꯒ ꯂꯧ ꯈꯥꯎꯕ ꯌꯩꯕ ꯇꯧꯅꯕꯅ꯫ ꯑꯣ ꯑꯗꯨꯗꯤ ꯁꯦꯝꯅꯕꯨ ꯀꯔꯤ ꯍꯥꯏꯔꯤꯒꯦ? ꯅꯕꯨꯡ ꯍꯣꯏꯗꯤ ꯍꯩꯕꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯇꯨꯃꯤꯠꯀ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯄꯥꯎꯁꯨ ꯊꯥꯔꯛꯇ꯭ꯔꯦ ꯈꯕꯔꯁꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯏ ꯄꯥꯎꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯗꯅ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅꯤ꯫ ꯑꯩꯁꯨ ꯍꯥꯏꯔꯛꯀꯗꯕꯗꯣ ꯐꯣꯟꯁꯨ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯗ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤ꯫ CMꯅꯕꯨꯗꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯊꯥꯔꯛꯀꯅꯤꯕꯨꯗꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯇꯥꯆꯧ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯄꯥꯎꯕꯨ ꯀꯔꯤ ꯇꯥꯔꯤꯒꯦ? ꯃꯥꯒꯤ ꯄꯥꯎ ꯍꯥꯏꯕꯨ ꯍꯌꯦꯡꯗꯤ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯕꯥꯏ ꯐꯣꯔꯁ ꯇꯧꯔꯒ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯌꯦꯡꯁꯦ ꯑꯣꯏꯅ ꯂꯥꯛꯑꯒꯦ꯫ ꯈꯪꯗ꯭ꯔꯦꯗ ꯅꯪꯁꯨ ꯑꯗꯣꯝꯗ ꯊꯥꯗꯣꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ ꯏꯔꯥꯡ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯃꯑꯣꯡ ꯍꯦꯛ ꯌꯦꯡꯉꯣ ꯐꯔꯛ ꯇꯥꯗ ꯇꯥꯔꯒꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯇꯣꯛꯑꯣꯗ ꯏꯆꯟꯁꯤꯗꯤ꯫ ꯑꯗꯣ ꯑꯁꯣꯛꯄꯗꯨꯗꯤ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯑꯕꯖꯥꯠꯅꯣ? ꯈꯔ ꯊꯤꯅ ꯁꯣꯛꯑꯦ ꯇꯝꯕ ꯉꯝꯗ꯭ꯔꯦꯗ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯅꯨꯄꯤꯗꯨꯁꯨ ꯃꯁꯥꯁꯨ ꯂꯨꯝꯃꯕꯅꯤ ꯁꯤꯔꯤꯕꯗꯨꯅ ꯑꯇꯣꯞꯄ ꯍꯦꯛ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ꯫ ꯑꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯄꯥꯔꯅꯦ? ꯃꯄꯥꯕꯨꯗꯤ ꯅꯠꯇꯦꯗ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯃꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯏꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯀꯔꯝꯅ ꯇꯧꯔꯤꯁꯤꯗꯤ? ꯐꯔꯦ ꯐꯔꯦ ꯑꯩꯁꯨ ꯅꯪꯒꯤ ꯄꯥꯎ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯇꯧꯔꯛꯄꯅꯤ ꯊꯝꯖꯔꯣ ꯊꯝꯖꯔꯣ꯫ ꯍꯣꯏ ꯍꯣꯏ ꯇꯥꯆꯧ ꯑꯩꯁꯨ ꯍꯌꯦꯡꯁꯦ ꯃꯑꯣꯡ ꯌꯦꯡꯉꯒ ꯂꯥꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯇꯅꯨ ꯍꯦꯟꯊꯣꯏꯒꯤ ꯔꯨꯝꯗꯨ ꯆꯪꯉꯛꯄꯗ ꯎꯔꯦ꯫ ꯍꯦꯟꯊꯣꯏ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝ ꯁꯛꯐꯝ ꯏꯀꯥꯏ ꯀꯥꯏꯅ ꯇꯨꯝꯃꯤꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯧꯗꯣꯛꯄꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯃꯥꯁꯨ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯏꯕꯦꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯏ ꯕꯕꯥ ꯑꯩꯈꯣꯏ ꯂꯩꯃ ꯍꯣꯏꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯒꯦ? ꯅꯥꯇꯩ ꯆꯥꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅ ꯐꯠꯇ꯭ꯔꯣ? ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯁꯣꯝꯗꯁꯨ ꯀꯨꯀꯤꯁꯤꯡꯗꯨ ꯇꯥꯟꯈꯥꯏꯔꯒ ꯑꯁꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯄ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯅꯣꯡꯃꯩ ꯕꯣꯝꯒꯤ ꯃꯈꯣꯜꯅ ꯑꯇꯤꯌꯥꯁꯤ ꯄꯨꯝꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯨꯂꯤꯁ ꯌꯥꯎꯅ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯑꯁꯤꯕꯁꯤꯡꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯂꯪꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯏꯀꯪ ꯀꯪꯁꯤꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯏꯆꯦꯟꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯈꯨꯔꯨ ꯈꯨꯗꯛ ꯄꯨꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯥꯂꯪꯕ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯔꯝꯃꯤꯁꯦ? ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯉꯁꯤ ꯅꯪꯅ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝꯁꯦ ꯅꯠꯇꯦ ꯑꯩꯅ ꯎꯅꯤꯡꯕꯗꯤ ꯃꯥꯂꯪꯕ ꯅꯣꯏꯅ ꯑꯩꯕꯨ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ ꯁꯥꯎꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯣꯛꯂꯛꯑꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯅꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ? ꯃꯥꯂꯪꯕ ꯅꯣꯏ ꯑꯩꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯔꯕ꯭ꯔꯥ? ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯔꯨꯞ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯌꯥꯏꯆꯦꯟꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯌꯥꯏꯆꯦꯟꯕ ꯆꯠꯅꯕ ꯇꯧꯁꯤ ꯀꯨꯏꯊꯕ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯈꯨꯗꯣꯡꯊꯤꯒꯗꯕ ꯃꯐꯝꯅꯤ꯫ ꯀꯩꯅꯣ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯊꯤꯒꯗꯧꯕ ꯋꯥꯠꯂꯤꯌꯦ꯫ ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯗ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯡꯂꯦꯟ ꯐꯪꯗꯅ ꯉꯁꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯣꯏ ꯚꯥꯏ꯫ ꯂꯩꯔꯤꯕ ꯃꯔꯤꯁꯤꯗꯗꯤ ꯌꯥꯎꯗ꯭ꯔꯕꯣ? ꯌꯥꯎꯗꯦ꯫ ꯑꯗꯨ ꯅꯪꯒꯤ ꯋꯥꯔꯤ
ꯒꯥꯔꯤꯗꯒꯤ ꯑꯩꯈꯣꯏꯁꯨ ꯉꯁꯥꯏꯗꯒꯤ ꯀꯅꯥ ꯆꯤꯊꯔꯒꯦꯅ ꯊꯤꯔꯤ ꯑꯝꯇꯗꯤ ꯎꯗꯦ ꯁꯣꯝꯗꯁꯨ ꯆꯤꯡꯂꯦꯟ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ ꯀꯥꯡꯈꯗꯒꯤ ꯁꯤꯠꯇꯨꯅ ꯊꯣꯛꯂꯛꯂꯒ ꯌꯥꯝꯅ ꯋꯥꯅ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯖꯔꯛꯏ ꯑꯗꯨꯕꯨ ꯃꯁꯛ ꯎꯕꯗꯤ ꯅꯠꯇꯦ ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ ꯇꯥꯔꯤꯕꯗꯨ ꯉꯥꯡꯅꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯈꯔ ꯈꯖꯤꯛ ꯅꯛꯁꯤꯜꯂꯛꯄꯅ ꯆꯤꯡꯂꯦꯟ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯀꯧꯔꯛꯏ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩ ꯃꯩꯇꯩꯅꯤ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯌꯥꯏꯆꯦꯟꯕꯅ ꯆꯤꯡꯅꯅ ꯂꯥꯎꯔꯛꯏ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏ ꯅꯣꯏꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯏꯌꯦ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯏꯆꯦꯟꯕꯅꯤ ꯈꯪꯂꯗꯨꯅ ꯆꯤꯡꯂꯦꯟ ꯀꯞꯂꯤ ꯀꯞꯂꯤ ꯈꯨꯝꯂꯛꯏ ꯌꯥꯏꯆꯦꯟꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯤꯗꯣ ꯑꯗꯨꯗ ꯆꯪꯉꯣ ꯑꯩ ꯑꯗꯨꯗ ꯂꯩꯌꯦ ꯌꯥꯏꯆꯦꯟꯕ ꯊꯤꯟꯊꯗꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯏ ꯆꯤꯡꯂꯦꯟꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯌꯥꯏꯆꯦꯟꯕ ꯐꯠ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ ꯆꯤꯡꯂꯦꯟ ꯃꯥꯂꯪꯕ ꯅꯣꯏꯅꯤꯅ ꯇꯧꯔꯝꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯏꯕꯅꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯅꯣꯏꯅꯤꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯧꯒꯠꯂꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯅꯈꯣꯏ ꯑꯅꯤ ꯑꯩ ꯂꯥꯛꯄ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯝꯕ ꯌꯥꯏꯗꯅ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅꯤꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯦ ꯑꯩꯉꯣꯟꯗ ꯎꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯍꯧꯒꯠꯂꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯅꯠꯇꯦ ꯅꯪꯅ ꯆꯪꯂꯛꯄꯗ ꯃꯥꯂꯪꯕꯗꯣ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯗꯤ ꯆꯠꯁꯦ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯠꯅꯤꯡꯉꯦ ꯑꯩ ꯃꯥꯕꯨ ꯍꯨꯟꯇꯣꯛꯇꯨꯅ ꯊꯝꯂꯝꯕꯅꯦ ꯌꯥꯔꯁꯦ ꯆꯠꯅꯕ ꯇꯧꯁꯤ ꯍꯧꯖꯤꯛꯇꯤ ꯃꯥꯂꯪꯕꯁꯨ ꯎꯅꯕ ꯌꯥꯔꯔꯣꯏ ꯃꯥꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯦ ꯅꯖꯔꯦꯠꯀꯤ ꯑꯀꯟꯕ ꯂꯥꯟꯗ ꯃꯩꯇꯩ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ ꯅꯨꯃꯤꯠ 8ꯅꯤ ꯀꯔꯤꯝꯇ ꯆꯥꯗ ꯊꯛꯇꯅ ꯃꯈꯣꯡꯗꯁꯨ ꯅꯣꯡꯃꯩ ꯄꯥꯜꯂꯕ ꯅꯨꯄꯥ ꯑꯃ ꯍꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯕꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯑꯉꯛꯄ ꯑꯣꯏꯅꯈꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯤꯡꯂꯦꯟꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ ꯃꯁꯥꯗꯨꯗꯤ ꯁꯣꯟꯕꯅ ꯋꯥ ꯐꯖꯅ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯄꯣꯊꯥ ꯈꯔ ꯈꯔꯗꯤ ꯉꯥꯡꯉꯤ ꯌꯥꯏꯆꯦꯟꯕꯅ ꯈꯨꯗꯛꯇ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯌꯨꯝꯗꯁꯨ ꯈꯪꯍꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯏꯆꯦꯟꯕ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯆꯤꯡꯂꯦꯟꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯃꯝꯃꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯂꯦꯟꯁꯨ ꯃꯁꯥ ꯈꯔꯗꯤ ꯀꯟꯈꯠꯂꯦ ꯍꯦꯟꯊꯣꯏꯁꯅꯥ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯇꯥꯇꯣꯟ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯆꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯪꯉꯨꯅ ꯑꯝꯇ ꯅꯠꯇꯦ ꯗꯃꯥꯗꯝ ꯍꯪꯉꯨ ꯑꯩ ꯂꯣꯏꯅ ꯈꯨꯝꯊꯔꯒꯦꯅ ꯉꯥꯏꯔꯕꯅꯤ ꯑꯗꯨꯕꯨꯔꯣ ꯇꯥꯇꯣꯟ ꯑꯩꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎ ꯃꯪꯉꯨꯗ꯭ꯔꯦ ꯁꯨꯡꯊꯥ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯏꯁ ꯀꯔꯤꯒꯤ ꯊꯥꯖꯗ꯭ꯔꯤꯕ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯔꯝꯗ꯭रो ꯇꯥꯇꯣꯟ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯀꯗꯥꯏꯗꯒꯤ ꯊꯥꯖꯗꯣꯏꯅꯣ ꯀꯟꯈ꯭ꯔꯕ ꯂꯥꯟꯐꯝꯗꯨꯗ ꯇꯥꯇꯣꯟ ꯅꯊꯟꯇꯅꯤ ꯀꯩꯅꯣ ꯍꯤꯡꯉꯛꯏꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯥꯏꯅ ꯁꯤꯕꯨ ꯇꯧꯗꯕ꯭ꯔꯣꯕ ꯅꯈꯣꯡꯅ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯕꯃꯛꯇꯤ ꯁꯤꯗꯦꯗꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯥꯇꯣꯟ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯗꯅ ꯆꯤꯡꯂꯦꯟ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯆꯟ ꯇꯥꯇꯣꯟꯗꯤ ꯈꯣꯡꯗ ꯁꯣꯛꯑꯕꯁꯨ ꯅꯣꯏ ꯃꯌꯥꯝꯒ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯤꯗꯅ ꯑꯗꯨꯕꯨ ꯅꯪꯒꯤ ꯗꯥ ꯃꯥꯂꯪꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯇꯥꯇꯣꯟ ꯗꯥ ꯃꯥꯂꯪꯕꯗꯣ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯩꯇ꯭ꯔꯕꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯒꯦ ꯆꯤꯡꯂꯦꯟꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯩꯇ꯭ꯔꯦꯗ ꯑꯗꯣ ꯇꯥꯇꯣꯟ ꯅꯪꯅ ꯂꯩ ꯍꯥꯏꯔꯤꯕ ꯌꯨꯝꯗꯣ ꯀꯨꯀꯤꯗꯤ ꯆꯪꯂꯛꯇꯕ꯭ꯔꯥ ꯀꯩꯗꯧꯕꯒꯤ ꯆꯪꯉꯣꯏꯗꯣꯏꯅꯣ ꯑꯉꯥꯎꯕꯤ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝꯅꯤꯅꯦ ꯑꯗꯨꯕꯨ ꯇꯥꯇꯣꯟꯅ ꯈꯣꯡꯁꯤ ꯁꯣꯛꯂꯝꯗ꯭ꯔꯕ ꯀꯨꯀꯤ ꯐꯅꯌꯥꯝꯗꯤ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯈꯣꯡꯁꯤꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯅꯣ ꯃꯣꯏꯗꯤ ꯃꯤ ꯗꯃꯥꯗꯃ ꯀꯣꯏꯁꯤꯟꯗꯅ ꯂꯩ ꯍꯥꯏꯔꯤꯁꯤꯗꯤ ꯃꯇꯥꯡꯗꯨꯗ ꯇꯥꯇꯣꯟꯗꯤ ꯅꯣꯡꯃꯩꯁꯨ ꯌꯥꯎꯔꯝꯃꯣꯏꯅꯦ ꯏꯍꯦ ꯅꯣꯡꯃꯩ ꯌꯥꯎꯗꯅ ꯍꯥꯠꯇꯣꯏꯅꯤ ꯅꯣꯡꯃꯩ ꯀꯀꯥ ꯄꯨꯕꯤ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯕ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯃꯣꯏꯒꯤ ꯄꯣꯊꯥꯐꯝꯅꯤ ꯅꯤꯁꯥ ꯇꯝꯐꯝꯁꯨ ꯑꯣꯏꯕꯖꯥꯠꯅꯤ
ꯃꯤꯁꯨ ꯑꯃꯃꯝ ꯁꯤꯟꯗꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯅꯤꯁꯥꯗꯣ ꯇꯛꯈꯥꯏ ꯆꯥꯁꯤꯜꯂꯒꯅꯦ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯇꯥꯇꯣꯟ ꯅꯪꯅ ꯂꯩꯔꯤꯗꯣ ꯀꯥꯡ ꯈꯛꯇꯅꯦ ꯍꯥꯏꯗꯥꯏꯅꯦ ꯃꯣꯏꯗꯤ ꯎꯗꯖꯥꯠꯂꯣ ꯎꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯥꯛꯏꯁꯦ ꯏꯁ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯐꯥꯎ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯌꯦ ꯇꯥꯇꯣꯟ ꯅꯪꯗꯤ ꯀꯤꯗ꯭ꯔꯣ ꯀꯤꯗꯦꯗ ꯈꯣꯡꯁꯤꯅ ꯀꯩꯁꯨꯝ ꯇꯧꯔꯝꯗ꯭ꯔꯕ ꯅꯨꯃꯤꯠ 8ꯅꯤ ꯑꯩꯅ ꯂꯩꯕꯗꯣ ꯑꯃꯃꯝꯗꯪ ꯍꯥꯠꯄꯗꯅꯦ ꯃꯤ 8ꯇꯤ ꯍꯥꯠꯂꯗꯕꯅꯤ ꯃꯤ ꯈꯪꯅꯔꯛꯀꯅꯤꯌꯦ ꯌꯥꯔꯣꯏꯗ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯤꯁꯥꯒꯤ ꯃꯌꯥꯏꯗꯨꯅ ꯁꯤꯔꯕꯣꯏ ꯅꯤꯡꯗꯣꯏꯅꯦ ꯍꯥꯟꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ ꯌꯥꯝ ꯁꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯣꯏꯅ ꯉꯥꯡꯅꯕꯗ ꯇꯥꯏꯌꯦꯕ ꯆꯟ ꯌꯥꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯔꯁꯦꯕ ꯇꯥꯇꯣꯟ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯁꯦꯕ ꯍꯦꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯛꯇꯨ ꯈꯖꯤꯛ ꯅꯣꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯛꯆꯥꯎꯒ ꯏꯕꯦ ꯆꯥꯎꯕꯤꯒꯁꯨ ꯃꯈꯨꯠꯇ ꯍꯣꯠ ꯀꯦꯁ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯅꯤꯡꯗꯅ ꯌꯥꯏꯆꯦꯟꯕꯒ ꯇꯅꯨꯒꯁꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯏꯟꯅꯔꯛꯏ ꯍꯦꯟꯊꯣꯏꯅ ꯃꯕꯨꯡꯕꯨ ꯁꯨꯝꯕꯤꯕꯗꯨ ꯎꯕꯗ ꯅꯥꯀꯟꯗꯒꯤ ꯇꯅꯨꯅ ꯂꯛꯅꯔꯛꯏ ꯅꯨꯄꯤꯁꯦ ꯇꯥꯇꯣꯟ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦꯀꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯍꯦꯟꯊꯣꯏꯗꯨ ꯆꯠꯂꯣꯍꯦ ꯀꯩꯗꯧꯕꯩ ꯅꯤꯡꯁꯤꯡꯉꯣꯏꯗꯣꯏꯅꯣ ꯆꯪꯉꯛꯑꯣ ꯗꯌꯥꯏꯁꯦꯝꯕ ꯆꯪꯉꯛꯑꯣ ꯅꯣꯏ ꯇꯥꯇꯣꯟꯁꯤ ꯇꯨꯝꯈ꯭ꯔꯕꯣ ꯍꯣꯏ ꯇꯨꯝꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯆꯪꯉꯛꯀꯦꯅꯦ ꯑꯗꯣ ꯅꯪꯕꯨ ꯉꯁꯤ ꯀꯞꯇ꯭ꯔꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯗꯌꯥꯏꯁꯦꯝꯕ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯏ ꯍꯦꯟꯊꯣꯏ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯅꯪꯅ ꯄꯨꯔꯛꯏꯗꯣ ꯆꯥꯛ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯃꯥꯅꯦ ꯆꯝꯐꯨꯠꯁꯨ ꯌꯥꯎꯔꯛꯄꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯍꯧꯗꯣꯛꯑꯒ ꯄꯤꯖꯔꯁꯤꯔꯥ ꯄꯛꯆꯥꯎꯅ ꯑꯃꯨꯛ ꯍꯧꯗꯣꯛꯈꯤꯅꯨꯗ ꯉꯥꯏꯍꯥꯛ ꯇꯨꯝꯖꯈꯤꯁꯅꯨ ꯉꯁꯥꯏꯈꯩ ꯅꯪꯒꯤ ꯋꯥꯔꯤꯗ ꯇꯨꯝꯃꯝꯃꯔꯣꯏ ꯑꯩꯅ ꯈꯪꯉꯕꯅꯤ ꯕꯕꯥ ꯑꯩꯅ ꯁꯥꯕ ꯅꯠꯇꯦꯀꯣ ꯃꯥꯅ ꯍꯧꯖꯔꯛꯄꯅꯦ ꯍꯣꯏꯅꯦ ꯃꯥꯅꯕꯨ ꯍꯧꯒꯦꯔꯥ ꯅꯪꯅꯕꯨ ꯍꯧꯒꯦꯔꯥ ꯁꯥꯗꯤ ꯁꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯆꯦꯟꯕꯅ ꯍꯦꯟꯊꯣꯏꯗ ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯗꯨ ꯎꯔꯗꯨꯅ ꯇꯅꯨꯅ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ ꯅꯨꯄꯤ ꯇꯥꯇꯣꯟꯁꯨ ꯇꯨꯝꯄꯤꯕꯅꯤꯅ ꯏꯃꯥꯒ ꯕꯕꯥꯒ ꯂꯩꯔꯤꯉꯩꯗ ꯗꯥꯏꯌꯥꯆꯦꯟꯕꯗ ꯑꯆꯥꯄꯣꯠ ꯂꯩꯍꯜꯂꯒ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯐꯥꯁ ꯐꯨꯗꯇꯒ ꯆꯪꯂꯒ ꯆꯥꯗꯕ ꯀꯨꯏꯔꯦꯕ ꯏꯕꯦ ꯆꯥꯎꯕꯤꯅ ꯃꯔꯛ ꯐꯠ ꯊꯠꯂꯛꯇꯨꯅ ꯆꯥꯔꯨꯔꯣ ꯑꯗꯣ ꯅꯪ ꯗꯌꯥꯏꯁꯦꯝꯕꯗꯗꯤ ꯂꯩꯍꯜꯂꯅꯨ ꯃꯥꯗꯤ ꯑꯩꯈꯣꯏꯅꯅꯦ ꯄꯤꯖꯒꯗꯕꯅꯦ ꯃꯥꯅ ꯇꯥꯟ ꯆꯥꯅ ꯊꯣꯛꯂꯛꯄꯒꯤ ꯅꯪ ꯇꯥꯇꯣꯟꯒ ꯊꯦꯡꯅꯔꯤꯕꯅꯦ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯏꯆꯥꯁꯦ ꯁꯦ ꯄꯩꯁꯥꯁꯦ ꯂꯧꯁꯤꯜꯂꯨ ꯌꯥꯏꯆꯦꯟꯕ ꯅꯣꯛꯃꯤ ꯇꯧꯅ ꯏꯃꯥ ꯌꯥꯔꯦꯗ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯄꯤꯇ꯭ꯔꯨ ꯑꯅꯤꯁꯤꯅ ꯆꯥꯗꯅ ꯀꯌꯥꯝ ꯆꯥꯗꯣꯏꯅꯣ ꯑꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯃꯤ ꯅꯨꯄꯤꯁꯦ ꯄꯥꯡꯒꯟ ꯁꯣꯜꯂꯁꯨ ꯆꯥꯕꯗꯗꯤ ꯅꯨꯄꯥ ꯂꯣꯏꯅ ꯇꯥꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯖꯔꯤꯕ ꯌꯦꯡꯅ ꯇꯥꯔꯦꯗꯅ ꯅꯣꯏ ꯑꯅꯤꯒ ꯑꯩ ꯏꯊꯟꯗꯒ ꯅꯨꯄꯤ ꯂꯣꯏꯁꯤꯜꯂꯣ ꯆꯠꯁꯤ ꯑꯁ ꯅꯣꯡꯃ ꯐꯖꯅ ꯆꯥꯔꯁꯤꯕ ꯉꯁꯤꯗꯤ ꯊꯣꯛꯄ ꯌꯥꯝ ꯇꯜꯂꯦꯕ ꯇꯣꯛꯑꯁꯦ ꯆꯠꯄ ꯌꯥꯝ ꯇꯜꯂꯦꯃꯤ ꯄꯛꯆꯥꯎꯅ ꯑꯃꯨꯛ ꯍꯩꯃꯥ ꯆꯥꯇꯣꯝꯕꯤ ꯆꯠꯂꯣꯗꯅ ꯆꯠꯃꯤꯟꯅꯔꯨꯔꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯇꯥꯇꯣꯟꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯆꯥꯕ ꯌꯥꯕ ꯆꯥꯔꯕ ꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯁꯣꯝꯗꯁꯨ ꯆꯤꯡꯂꯦꯟ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯗꯣꯛꯇꯔꯅ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯗꯤscharge ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯝꯂꯦ ꯑꯍꯨꯝꯗꯨ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯕꯦ ꯆꯥꯎꯕꯤꯅ ꯌꯥꯏꯆꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯌꯥꯏꯆꯦꯟꯕ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛ ꯄꯨꯊꯔꯣ ꯍꯥꯏꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯏꯃꯥ ꯌꯨꯝꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯔꯒ ꯇꯞꯅ ꯐꯔꯛꯀꯅꯤ ꯍꯥꯏꯔꯕꯅꯤꯅ ꯌꯥꯏꯆꯦꯟꯕꯅ ꯆꯤꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯍꯟꯗꯛ ꯑꯃꯨꯛ ꯐꯔꯛꯄꯗꯗꯤꯅꯦ ꯃꯣꯔꯦꯗ ꯑꯣꯏꯅ ꯂꯩꯊꯔꯨꯁꯤ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯌꯥꯔꯦꯀോ ꯋꯥꯊꯤꯗꯨ ꯇꯧꯔꯛꯀꯅꯨ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯒꯤꯁꯤ ꯋꯥꯊꯤ ꯑꯃꯨꯛ ꯇꯥꯔꯕ ꯃꯇꯝꯗꯤ ꯅꯣꯡꯃ ꯍꯧꯈꯤ ꯅꯤꯅꯤ ꯍꯧꯈꯤ ꯌꯥꯏꯆꯦꯟꯕ ꯅꯣꯡꯃꯒꯤ ꯆꯤꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯍꯧꯗꯕꯗ ꯆꯥꯛ ꯆꯪꯗꯦ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯍꯦꯟꯊꯣꯏꯁꯨ ꯑꯗꯨ ꯃꯉꯥꯏ ꯍꯦꯟꯊꯣꯏ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯇꯥꯇꯣꯟ ꯗꯣꯛꯇꯔꯅ ꯈꯔ ꯆꯠꯄ ꯁꯥꯟꯅꯧ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯗꯧꯔꯦ ꯗꯌꯥꯏꯁꯦꯝꯕ ꯀꯧꯁꯤꯔꯥ ꯃꯥꯒ ꯁꯝꯃꯒ ꯆꯠꯅꯕ ꯃꯄꯥꯟꯗꯒꯤ ꯌꯥꯏꯆꯦꯟꯕꯅ ꯌꯥꯔꯦꯗ ꯅꯣꯏꯅ ꯀꯧꯗ꯭ꯔꯤꯉꯩꯗꯅꯦ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯂꯥꯛꯆꯔꯕꯅꯤ
ꯆꯤꯡꯂꯦꯟꯗꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯃꯁꯛꯁꯤꯒ ꯍꯧꯗꯣꯡꯒ ꯍꯦꯛ ꯆꯞ ꯃꯥꯟꯅꯔꯗꯅ ꯃꯅꯝ ꯇꯥꯕꯗ ꯄꯥꯏꯔꯛꯄꯒꯨꯝ ꯃꯃꯤꯡ ꯄꯟꯕꯗ ꯄꯥꯏꯔꯛꯄꯅ ꯍꯥꯜꯂꯤꯅꯦ꯫ ꯑꯩꯈꯣꯏ ꯏꯆꯟꯁꯤꯁꯨ ꯃꯥꯕꯨ ꯂꯥꯛꯑꯗꯤ ꯍꯔꯥꯎꯕꯗꯧꯅ ꯇꯧꯏꯅꯦ꯫ ꯑꯃꯁꯤꯁꯨ ꯑꯩꯈꯣꯏ ꯆꯟꯅꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯣꯏꯊꯤꯒ ꯊꯤꯔꯗꯅ ꯀꯩꯅꯣꯝꯅꯤꯀꯣ ꯃꯣꯏꯅꯤꯒꯤꯁꯦ꯫ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯆꯥꯛ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯕꯣ? ꯍꯦꯟꯊꯣꯏ ꯏꯀꯥꯏꯔꯞ ꯇꯧꯅ ꯗꯥꯏꯁꯦꯟꯕ ꯊꯣꯡꯗ꯭ꯔꯤꯌꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ 이반이 ꯆꯪꯗꯅ ꯊꯣꯡꯉꯨꯔꯁꯤ꯫ ꯆꯤꯡꯂꯦꯟ ꯇꯥꯞ ꯑꯣꯛꯂꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯤꯄꯥ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯆꯟꯅ ꯑꯗꯨꯝ ꯊꯣꯡꯖꯔꯅꯤ꯫ ꯑꯩ ꯑꯝꯇꯅꯦ ꯁꯨꯃꯥꯡꯁꯤꯗ ꯆꯠꯄꯤ ꯁꯥꯟꯅꯒꯦ ꯂꯥꯛꯑꯣ ꯃꯤ꯫ ꯉꯥꯏꯈꯣꯍꯦ ꯆꯥꯛ ꯐꯖꯅ ꯆꯥꯔꯒ ꯆꯠꯁꯤ꯫ ꯃꯤ ꯑꯉꯥꯡꯁꯦ ꯋꯥꯔꯦꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯇꯧꯕꯗ ꯅꯪꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯇꯧꯕꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯌꯥꯏꯆꯦꯟꯕ ꯀꯤꯆꯟꯗ ꯐꯠ ꯆꯪꯈꯤ꯫ ꯆꯪꯈꯤꯅꯦ ꯍꯨꯔꯥꯟꯕ ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯆꯥꯛ ꯊꯣꯡꯉꯤꯅꯦ ꯍꯥꯏꯔꯒ ꯑꯉꯥꯡꯗꯨꯗ ꯔꯣꯃꯥꯟꯁꯀ ꯑꯃꯨꯛ ꯇꯝꯕꯤ ꯂꯩꯔꯝꯃꯕ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯍꯦ꯫ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤ ꯆꯤꯡꯂꯦꯟ ꯑꯃꯗꯨꯗꯤ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯁꯣꯝꯗ ꯑꯅꯤꯗꯨ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤꯗꯨ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯗꯥꯏꯁꯦꯟꯕ ꯑꯩꯈꯣꯏ ꯇꯥꯇꯣꯟꯒ ꯂꯩꯔꯨꯁꯨꯕꯣ ꯑꯩ ꯁꯨꯝ ꯊꯣꯡꯒꯦ ꯌꯥꯔꯅꯤꯌꯦ꯫ ꯑꯩꯈꯣꯏ ꯇꯥꯇꯣꯟꯅ ꯀꯩꯅꯣꯝꯃ ꯈꯟꯈ꯭ꯔꯅꯤ ꯆꯠꯂꯣꯕ꯫ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯍꯦ ꯅꯣꯏ ꯇꯥꯇꯣꯟꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ꯫ ꯑꯗꯣ ꯆꯥꯟ ꯍꯌꯦꯡꯗꯤ ꯀꯣꯏꯔꯨꯁꯤꯔꯥ? ꯀꯗꯥꯏꯗ? ꯂꯥꯟꯁꯨ ꯂꯣꯏꯗ꯭ꯔꯤ ꯑꯩ ꯇꯜꯂꯤꯗ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯁꯨ ꯌꯥꯔꯣꯏ꯫ ꯀꯩꯅꯣꯍꯦ ꯂꯥꯟꯅꯁꯨ ꯌꯥꯝ ꯅꯦꯝꯃꯁꯤꯗꯤ꯫ ꯀꯣꯏꯕ ꯆꯠꯄꯕꯨ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯒꯗ꯭ꯔꯣ? ꯏꯃꯥꯟꯅꯕꯤ ꯑꯃ ꯎꯅꯔꯨꯒꯦ ꯍꯥꯏꯔꯝꯃꯨ꯫ ꯑꯗꯣ ꯀꯗꯥꯏꯗꯅꯣꯕ? ꯌꯥꯝꯅ ꯂꯥꯞꯄꯗꯤ ꯇꯜꯂꯤꯀꯣ꯫ ꯌꯥꯝ ꯂꯥꯞꯄꯣꯏꯃꯤ ꯃꯐꯝꯗꯣ ꯌꯥꯝ ꯐꯖꯕꯗꯨꯗ ꯌꯦꯡꯍꯟꯅꯤꯡ ꯇꯧꯕꯅꯦꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯟꯊꯣꯏ ꯁꯅꯥ ꯑꯃꯗꯤ ꯌꯥꯏꯆꯦꯟꯕ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯐꯩꯕꯥꯛꯆꯥꯎ ꯏꯈꯥꯏꯔꯣꯝꯗ ꯂꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯂꯝꯗꯨꯅ ꯗꯥꯏꯁꯦꯟꯕ ꯀꯩ ꯂꯝꯅꯣ ꯁꯤꯕꯣ? ꯐꯧꯕꯥꯛꯆꯥꯎ ꯍꯥꯏꯕꯅꯤ꯫ ꯐꯖꯗ꯭ꯔꯣ ꯃꯐꯝꯁꯦ? ꯐꯕꯨꯗꯤ ꯐꯖꯩꯌꯦꯕꯨ ꯌꯥꯝꯅ ꯆꯤꯛꯑꯦ꯫ ꯃꯤꯁꯨ ꯀꯅꯥꯝꯇ ꯎꯗꯦ ꯀꯤꯖꯩꯌꯦ ꯑꯩꯗꯤ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯃꯐꯝꯁꯦ ꯀꯨꯀꯤ ꯇꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯠꯂꯁꯦ ꯃꯐꯝꯁꯦ ꯏꯁꯥꯗ ꯀꯩꯅꯣꯝꯃ ꯐꯥꯎꯋꯦꯕ꯫ ꯐꯔꯦ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯆꯠꯇ꯭ꯔꯦꯗꯅ꯫ ꯑꯩꯅꯗꯤ ꯃꯐꯝꯁꯦ ꯐꯖꯕꯁꯤꯗ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡ ꯇꯧꯕꯅꯤꯗ꯫ ꯌꯥꯏꯆꯦꯟꯕ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯀꯣꯛꯇ ꯊꯣꯝꯂꯛꯄꯗ ꯌꯥꯏꯆꯦꯟꯕ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯍꯦꯟꯊꯣꯏ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯏꯆꯦꯟꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯗꯥꯏꯁꯦꯟꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯒꯠꯂꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯗꯥꯏꯁꯦꯟꯕ ꯀꯅꯥ ꯂꯩꯒꯦ? ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ꯫ ꯇꯥꯇꯣꯟ ꯏꯃꯥ ꯕꯕꯥ ꯑꯩꯅ ꯅꯣꯏꯗ ꯃꯤꯅꯝꯃꯒ ꯆꯠꯂꯨꯕꯅ ꯏꯁꯥꯅ ꯏꯃꯪ ꯊꯤꯖꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ꯫ ꯗꯥꯏꯁꯦꯟꯕ ꯍꯧꯒꯠꯂꯣ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯂꯁꯦ ꯍꯥꯏꯗ꯭ꯔꯣ? ꯍꯦꯃꯤ ꯍꯥꯠꯄꯁꯥ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ? ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕꯨ ꯃꯤꯐꯠꯇꯁꯤꯡꯗꯨꯅ ꯐꯤ ꯑꯃꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯊꯦꯡꯖꯤꯜꯂꯛꯑ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯏꯃꯨꯡ ꯑꯅꯤꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯇꯨꯡꯗ ꯃꯈꯣꯏꯕꯨ ꯆꯠꯈꯤꯕꯗ ꯎꯍꯧꯕ ꯈꯔꯅ ꯀꯨꯀꯤꯒꯤ ꯂꯩꯕ ꯖꯒꯥ ꯆꯪꯈ꯭ꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯑꯃꯒꯤ ꯃꯩꯆꯥꯛ ꯈꯔ ꯍꯟꯊꯔꯛꯄꯗ ꯉꯥꯏꯔꯤꯉꯩ ꯑꯃꯒꯤ ꯑꯃꯨꯛ ꯃꯩꯆꯥꯛ ꯍꯥꯞꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯗ ꯋꯥꯕꯗꯒꯤ ꯋꯥꯔꯕ ꯏꯆꯥ ꯀꯥꯏꯅꯕꯁꯤꯗꯒꯤ ꯍꯦꯟꯕ ꯑꯋꯥꯕ ꯑꯃꯃꯨꯛ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯉꯁꯤꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯅꯁꯨ ꯊꯦꯝꯖꯤꯟꯕꯤꯕ ꯉꯝꯂꯔꯣꯏ꯫ ꯍꯦꯟꯊꯣꯏ ꯁꯅꯥ ꯃꯍꯥꯛꯇꯅ ꯉꯝꯒꯅꯤ꯫ ꯏꯕꯦꯆꯥꯎꯕꯤ ꯃꯆꯥꯒꯤ ꯐꯣꯇꯣꯗꯨ ꯀꯣꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯦꯟꯊꯣꯏ ꯁꯅꯥ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯤꯡꯁꯦ ꯏꯃꯥꯅ ꯄꯦꯟꯅ ꯀꯧꯒꯦꯀꯣ꯫ ꯅꯪꯒꯤ ꯕꯕꯥꯅ ꯏꯆꯥꯗ ꯅꯨꯡꯁꯤꯅ ꯊꯣꯟꯈꯤꯕ ꯃꯤꯡꯅꯦ꯫ ꯁꯤ ꯅꯪ ꯄꯥꯝꯗ꯭ꯔꯕꯣ? ꯄꯥꯝꯗ꯭ꯔꯕꯣ ꯏꯆꯥꯊꯣꯏ?
Nang mamado oidaba wairamduna chaliba karigino. Lambiduda nang mama yaudana chatpa ngammoye. Isathoi nang yamna angang oiriye. Mama su natung inarage. Isathoibi. सी हायरगा इबे चाउबी हगवतखिगे तौबदा पकचाउना फारदुना पकचाउदु मखोल थोकना कपी ममा से फमो कथाइदनो नंग चतुसिबो इपाकी बेमा करिनु नंग थौरिसिबो लाओ नमा से फाना बंगमद्रेने इचागी नगुना कमन किबदा बाबा हिनिंग बफाउद्रे करिनु इमुसिदा तौरिबो मयाम सिबो चिंगलेन सु ममादा कोंदुना कपी ꯆꯟ ꯌꯥꯏꯆꯟꯕ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯨꯔꯤꯁꯤꯕꯣ ꯍꯥ ꯆꯟ ꯅꯪꯕꯨ ꯇꯥꯇꯣꯟꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯑꯁꯦꯡꯕ ꯏꯆꯟ ꯑꯣꯏꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯂꯥꯡꯕꯣꯟ ꯑꯃꯗ ꯏꯃꯥ ꯕꯕꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤꯁꯤꯀꯣ ꯑꯩꯒꯤ ꯏꯆꯟꯗꯤ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯕꯅꯤ ꯌꯥꯏꯆꯟꯕ ꯅꯪ ꯑꯩꯒꯤ ꯏꯆꯟꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯗꯣꯛꯀꯅꯨꯀꯣ चिंगलेन मचन की वाखलदा ओन थोइना कपतुना अंगावबगा पांखक ओइखी